ꯁꯤꯅꯧ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯕꯖꯥꯔꯒꯤ ꯑꯅꯣꯞ ꯌꯣꯟꯐꯝ ꯍꯥꯏꯇꯥꯔꯦ ꯃꯤꯠ ꯌꯦꯡꯐꯝ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯍꯥꯟꯅ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯃꯐꯝꯁꯤ ꯌꯦꯡꯐꯝꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯂꯩꯐꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯣꯠꯁꯨ ꯌꯥꯝ ꯍꯣꯡꯕ ꯑꯅꯣꯞꯅꯦ ꯐ꯭ꯔꯦꯝꯅꯦ ꯒ꯭ꯂꯥꯁꯅꯦ ꯄꯨꯂꯞ ꯍꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯈꯔ ꯇꯥꯕꯤꯔꯦ ꯑꯗꯨꯒ ꯄꯨꯂꯞꯅ ꯆꯪꯖꯔꯤꯕ ꯄꯩꯁꯥ ꯃꯁꯤꯡꯅꯤꯅ ꯑꯩꯈꯣꯏꯒꯤ 2,200 ꯆꯪꯉꯦ ꯑꯌꯦꯡꯃꯟ ꯈꯣꯠꯐꯝ ꯈꯣꯠꯀꯤ ꯂꯣꯏ ꯌꯥꯎꯔꯕ ꯃꯇꯨꯡꯁꯤꯗ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯏꯁꯇꯥꯔꯠ ꯀꯩꯀꯩ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯏꯁꯇꯥꯔꯠ ꯁꯦꯝꯕ ꯑꯣꯏꯅ ꯀꯩꯀꯩ ꯁꯦꯝꯃꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯊꯪ ꯄꯨꯟꯅ ꯍꯧꯕ ꯂꯣꯏꯕ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯤꯠ ꯌꯦꯡꯊꯣꯛꯎꯔꯦ 1,100 ꯆꯪꯗꯅ ꯌꯦꯡꯊꯣꯛꯎꯔꯦ ꯃꯃꯤꯠꯁꯦ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕ ꯌꯥꯗꯅ ꯆꯤꯛꯑꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯌꯦꯡꯊꯣꯛꯑꯦ ꯑꯗꯨꯒ ꯃꯤꯠꯇꯨ ꯈꯔ ꯐꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯡ ꯉꯥꯎ ꯈꯔ ꯐꯕ ꯑꯣꯀꯦ ꯑꯗꯨ ꯑꯅꯧ ꯉꯥꯏ ꯂꯩꯔꯝꯃꯤꯅꯦ ꯉꯥꯏꯍꯥꯛ ꯃꯤꯠ ꯄꯨꯡ ꯉꯥꯎꯔꯤꯗꯤ ꯃꯌꯥꯝ ꯒꯥꯔꯤꯗꯤ ꯏꯁꯇꯥꯔꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯁꯦꯝꯕ ꯆꯠꯂꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯄꯨ ꯊꯨꯒꯥꯏꯖꯈꯤꯕꯗꯣ ꯃꯌꯥꯝ ꯑꯗꯨ ꯁꯦꯝꯄꯨ ꯂꯩꯔꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯁꯦꯚꯤꯡ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯥꯏ ꯑꯃ ꯂꯨꯄꯥ ꯑꯃ ꯑꯣꯏꯔꯣ 5 ꯑꯣꯏꯔꯣ 10 ꯑꯣꯏꯔꯣ 100 ꯑꯣꯏꯔꯣ 120 ꯑꯣꯏꯔꯣ 300 ꯑꯣꯏꯔꯣ ꯊꯥꯗꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯚꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯈꯔ ꯃꯈꯥꯏ ꯂꯨꯄꯥ ꯌꯥꯡꯈꯩ ꯆꯥꯝꯃ ꯃꯇꯨꯡ ꯂꯩꯔꯒ ꯁꯦꯝꯕꯨꯝ ꯁꯥꯒꯠꯂꯒ ꯀꯩꯅꯣ ꯍꯥꯏꯕ ꯄ꯭ꯂꯥꯟꯗꯣ ꯇꯧꯕꯁꯤ ꯑꯩꯒꯤꯗꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯂꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯒ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤꯅ ꯑꯗꯨꯅ ꯃꯤꯒꯤ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯤꯟꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯃꯇꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯊꯣꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯇꯨꯡꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯨꯄꯥ 10,10 20 30 40 50 ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝꯃꯤꯀꯣ ꯂꯨꯄꯥ 10,10 50 ꯑꯗꯨꯕꯨ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝꯄꯨꯗꯣ ꯂꯩꯔꯒ ꯑꯩꯅ ꯁꯦꯝꯄꯨ ꯑꯃ ꯉꯁꯤ ꯂꯩꯖꯔꯒ ꯁꯦꯝꯄꯨꯗꯣ ꯄꯩꯁꯥ ꯍꯥꯟꯅ ꯃꯍꯧꯁꯥꯒꯨꯝꯅ ꯁꯦꯝꯄꯨ ꯄꯩꯁꯥ ꯊꯥꯗꯕ ꯍꯧꯔꯅꯤ ꯃꯌꯥꯝ ꯑꯗꯨ ꯁꯦꯝꯄꯨ ꯂꯩꯕ ꯈꯣꯠꯄꯗꯣ ꯄꯨꯟꯅ ꯍꯣꯔꯦꯟ ꯀꯛꯆꯤꯡ ꯕꯖꯥꯔꯗꯒꯤ ꯂꯩꯗꯣꯏꯅꯤ ꯃꯌꯥꯝ ꯅꯍꯥꯟ ꯑꯃ ꯏꯝꯐꯥꯜ ꯕꯖꯥꯔ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯀꯛꯆꯤꯡ ꯕꯖꯥꯔꯗꯒꯤ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯑꯗꯨꯒ ꯂꯩꯕ ꯈꯣꯠꯄꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯁꯦꯝꯄꯨ ꯂꯩꯐꯝꯗ ꯑꯃꯨꯛ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯒꯥꯔꯤꯒꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯒꯥꯔꯤ ꯁꯦꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯀꯛꯆꯤꯡꯒꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠꯀꯤ ꯁꯥꯏꯠ ꯂꯣꯝꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯁꯟꯁꯦ ꯑꯗꯨꯁꯨ ꯗꯥꯏꯔꯦꯛ ꯕꯖꯥꯔꯗ ꯑꯣꯏꯅ ꯀꯥꯞꯆꯜꯂꯁꯤ ꯃꯌꯥꯝ ꯀꯛꯆꯤꯡ ꯈꯨꯡꯒꯪ ꯂꯩꯔꯦ ꯁꯤꯗꯩꯗ ꯑꯗꯨꯒ ꯁꯦꯝꯄꯨ ꯂꯩꯐꯝꯗꯣ ꯑꯃꯨꯛ ꯌꯧꯔꯒ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯁꯦꯝꯄꯨ ꯂꯩꯐꯝ ꯃꯉꯥ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯀꯛꯆꯤꯡ ꯕꯖꯥꯔ ꯃꯅꯨꯡ ꯆꯪꯉꯦ ꯃꯈꯣꯡ ꯑꯃꯨꯛ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯦꯝꯄꯨ ꯀꯥꯏ ꯁꯦꯝꯄꯨ ꯀꯥꯏꯗ ꯌꯥꯎꯗꯦꯗ ꯁꯦꯝꯄꯨ ꯂꯧꯒꯦ ꯇꯧꯕ ꯁꯦꯝꯄꯨ ꯀꯥꯏ ꯌꯥꯎꯕ ꯁꯦꯝꯄꯨ ꯀꯥꯏ ꯑꯁꯣꯝ ꯃꯇꯥꯏꯗ ꯇꯦꯃ ꯑꯩꯈꯣꯏ ꯁꯦꯝꯄꯨ ꯂꯩꯒꯦ ꯂꯥꯛꯏꯅꯦ ꯇꯦꯃ ꯈꯥꯃꯦꯟ ꯌꯣꯜꯂꯝꯃꯦ ꯑꯩ ꯌꯨꯇꯨꯕꯀꯤꯗꯣ ꯅꯝꯃꯤꯅꯦ ꯕ꯭ꯂꯣꯛ ꯍꯥꯡꯉꯦ ꯁꯤ ꯂꯩ ꯀꯛꯆꯤꯡ ꯕꯖꯥꯔꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯆꯠꯀꯅꯤ ꯐꯖꯔꯦ ꯀꯛꯆꯤꯡ ꯕꯣꯔꯥ ꯀꯩꯀꯥ ꯑꯍꯥꯎꯕ ꯄꯣꯠ ꯂꯧꯒꯦ ꯇꯤꯝ ꯊꯣꯛꯂꯛꯄ ꯂꯧꯒꯦ ꯑꯍꯥꯎꯕ ꯄꯣꯠ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯤꯗ ꯂꯩꯕꯥꯛꯀꯤ ꯌꯦꯡꯒꯦ ꯏꯁꯇꯥꯏꯜ ꯃꯃꯥꯡꯗ ꯀꯩꯅꯣ ꯂꯩꯈꯔꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯦꯡꯕꯨ ꯆꯦꯡꯕꯨ ꯑꯃ ꯂꯩꯈꯔꯦ ꯐꯤꯔꯨꯛꯂ ꯀꯩꯅꯣ ꯐꯤꯔꯨꯛ ꯌꯥꯝ ꯂꯩꯅꯩꯌꯦꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯐꯖꯕ ꯃꯥꯜꯂꯦ ꯐꯖꯔꯦ ꯐꯤꯔꯨꯛ ꯑꯣꯏꯅ ꯀꯌꯥ ꯍꯥꯏꯅ ꯃꯃꯜ ꯏꯆꯦꯃ 250 ꯀꯩꯅꯣ ꯌꯥꯝ ꯇꯥꯡꯉꯤꯗ 100 ꯀꯤꯂꯣ ꯀꯩꯅꯣꯒꯤꯗ ꯆꯦꯡꯕꯨꯒꯤꯗꯣ ꯕꯖꯥꯔꯗ ꯂꯩꯕꯗꯣ ꯆꯦꯡꯐꯨꯁꯨ ꯂꯩ 150 ꯀꯤꯂꯣ ꯐꯤꯔꯨꯛꯅ ꯈꯔ ꯇꯥꯡꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯥ ꯅꯣꯡꯆꯨ ꯁꯦꯝꯄꯨꯅꯤꯅ ꯑꯩ ꯀꯟꯅ ꯍꯥꯏꯔꯨꯔꯒ ꯏꯆꯦꯃ ꯁꯤꯗ ꯂꯧꯕꯤꯌꯨ
말레 가슴 바닥이 만능기 오이고요. 아다 너 방방 너 방에 너 포크등 너 방에 lại đi buồn ăn mà phun má mới vô là xử lý được mấy cô làm cái nào thì con nè cô làm đây tìm sao luôn tìm mà hồi em phơi tìm sao bữa mà chơi rồi 저 홀로면 토스라 가심보라 할래 이거야 저는 걔들 나 공항 어디가 때문에 가심보라 가심보라 약속 주의 저도 앞에 잡히 chế độ gì cao hậu đó là cao hậu cái tiếng mà ghi cái chân na người thật ra không là thế làm hồi sinh phụ lấy rồi đấy là lúc đó hồi gì tiền đây đấy tiền đây sang ai tiền này ngang hàng đi sang cho xa thì là hồi xa là không biết là cái cái gì chúng mà họ hồi bây giờ Sile, ini minum nanti. Samosa, puri, pasal lagi story. Ai ke nom ke? Magi bersi ni mah. Ai kacori. Beja beja. Magi ada. Sos ka. Salah. Salah sai tham. Singkat sam hong rồi. Thôi. Thì ở sắp lạc mà thằng sờ mày bật phi lẹ sao nó này ấy thì là gì ấy là cá sấu trái tàu này nó sao thế anh với phải vào khăn ngoài rồi mít nung như thế mít thì khăn ngoài ấy cái ngoài tôi lấy cái ngang cái gì cũng như là ngang xuống tới mi cắt nó nửa đấy rồi mà mi cái tiết gì sang ấy ta mi tiền lọc thô long cái người rồi và giờ đây sao cái sồi phần đây này 이거 나중에서 나가면 맞아 네 Thao ra thao ha chấp không ngồi bờ xa thế hài đấy thôi ạ chấp không nói tôi sao 시계 발피디나 아이북 던드라봐 love story 카즈우라 러브 스토리라고 나와 야 quê sao này 인가라 다 love story một lâu rồi 가져올래? 아, 그럼 가져. 가져 sana apa lo? Anu upo hero ni mana? Anu upo ni.
plate anima, kalau plate anima. Tapi memang, kamu orang jum dah hamil timing nama usah ke memang hotel ni yang punya nama nuai je. Jadi kasih baca di oiba, film masa tu dukaan paling, film paling. Lagi macamnya, tu Irabon memang, macam ada Irabon Park memang dah. Jum dah hamil tu le. Lah, kali lalu ni lang tu lah. Yang pasti. Kali ada tu orang macam mana tu na, jadi phone macam le. Yum deh orang macam, asyik shampoo sangga ke sangga sapi mo ina sangga lagi. Matung tu su sangga lising apa kan, orang tu hai tera. Ya cuma mangon, orang tu na shampoo tu pasal kaya apa ngamba, orang lagi, masih lagi. Ada tu bang na, shampoo kaya tu bukan ada lagi. An main tu kan dah. Tahu ke macam ada lagi orang mau lagi. Macam shampoo tu unboxing tak tu kan saya lihat shampoo tu macam jim jauh sekali. Ya unboxing tu lagi shampoo. Mana sila deh? Shampoo sila deh. Shampoo gitu ni ya le jauh. Apa nama? Datang na, ayo pro udah. Macam setengah sepi, sima, kan tahu ke? Pulang tahu ke? Nasi dari semai setengah sepi nanti thada bangam jaga. Like koram. Mesin ada. Kan napi mesinnya. Tahu lah. Rồi mà siêu này đi xin nào mà phun nó thì cái này thằng người chơi xin nào mà phun nó đi ai phơi đi ai xin nên siêu nó siêu nữa xin nào mà phun nó subscribe like share comment people có video xin nào mà phun nó đi ai phơi đi